Kaching District ki Waikong Police Station ki manung chanba Thongzau Playground mapagi Indo-Burma Sugnu lambi ki mapanda Thongzau Oil Pump tagi meter yangkhairom lapna leiba mafam amada bom ni chingnaba potsak ama leirambadagi miyamna mipaiba poknakre. Thaudog asigi matangda phangba pau amana hai bom ni chingnaba potsak adu ngarang numidang pung 12 rom taba adwaida lambida chatpa miyoi singna thengnarakpani haire. Thaudog adugi matangda khudakta miyamna police ta pau pibadagi Waikong Police Station ki team ama laktuna yengsilaba matungda mafam aduda mi amadi gari sing changhandana ngak senduna thamlakhe. Loinana ngase yok pung 10 kunlom tabada Manipur Police ki bomb squad ki team ama laktuna yengsinbada potsak adu bom oiramdre haire. Amami nangarang ahing sida khangakpadagi miyam changdana akoisi mipainaba mapoe sugumba thabaksi akoigi lamdam sida leriba isignaw isasing haiba tare sugumsina tawbiba leragasu akoi meitei masa maseni lon phawdok naraga I pau phawdok naraga tawba pami maina aki akhang leiba khulai sijana base akoi hujik manipur da thoiba akoigi kuki amasung meitei ni haidana tawriba lalgi ihausida tha ahum mari hena manga phagala abasi bhogda akoina ne sabam thokam khanggadana imai bensingna ahingda yairektana asu wana leiringai matam sida sugumbagi thogok ama lakpa se tongan ban maige amada akoise satkhigedra habegi singnaba pakhatjaba amasu poksare aduna masugumisi yari makhai tawbiganu